Security Advisor Kuldeep Singh Youth of Manipur Thawai Middle Amadi Relief Camp ta Lairiba Moregi Inmat Singh Yauba Mioi Ahumna Saba Team Amaga Ngasi Numidang Unakre. Security Advisor Kuldeep Singh Unaruraba Matung Youth of Manipur Amadi Thawai Middle gi member Singna Paumi Singda Haikibada Miyamgi Apamba Khudingba Kuldeep Singhna Fongdoklaba Tungda Kuldeep Singhna Mahak Masadi Unified Command Oide Subnatangi Security Advisor Oiba Khaktani Haina Fongdorakle Hairi Manipur ki Chief Minister amadi Governor na Mahak Security Advisor Oidiba asidagi toknaba Hairakle matamda tokani haina su fongdorakpaga loinana lanfamda mathau tawriba personnel singda order gi piba pidaba mathau tade makoida sinariba mathau adu apamba matamda tawba yai haina su Kuldeep Singhna makhatana fongdoraki hairi. If the Kuki militants further attack the people of the state, then what kind of course action to be taken immediately, and these are to be given in written statement and akuna thamjaiba. Kari course action lokhapi adagi immediately lokhatadabdo statement on PBO haiba. Adagi second if this statement failed to act by the unified command in charge, then to declare to the people of Manipur to face the situation by our own people and relieve the duties of central forces and let them stay in their own camp. This is a written statement that PBO have neba. First ki option je yadragadi, second ki option da hai ko. Then ani je yadaba taragadi. Third option nama dukhan thamjarameba. If these two demands fail to act up by the in charge of unified command, then he must step back and go from the state after relieving from his duty haiba. Adayuda mana pirakpa pakhumje sir Kuldeep na pirakpa pakhumje ma written statement the magi life ta sudi pidri haiba anna piba ngamoi haiba written statement sudi piba ngamoi aduga last ki point da akoina thamjagiba ani se yadragadi magi position do thadu ma chatkiba haiba se sidai mana aidi anytime chat ko haiba matam da chatpa ngamni haiba chatpa ngamgani sigi declaration ja magi position dagi pothau natraga ma hando haiba se akogi governor sina state ki governor ga CM ga na haigadamne haba moina hairaga diyai haiba aduga power je mangonda laise advisor oina laibane ba madi advisor oina laibane na mana tambire eba aduga power di CM ga sulairame ba sine man haidara koida ana sidagi ahen mawadi akoi kemta haningai lekte sibauta di hairi point amatang adapt tawjarke akogi any kind of meeting whole torakpaje sida mana kawgadaba nate CM na kawrakanda mana yawbaneba adugi chairman je akogi CM na oiba akogi CM na oirameba sigi je mana akoida habadi kanu oiba haitare kitang clear oina haibireba ana mangonda akoina sumaina haibase adudi benariba ni sida CM da dependable oya CM da dependable adudi bari haini no youth ke CM da kai haini youth ke aduga kenom taga oina matam kuding da hydra akodi order phang jiba akodi order phang de thaba matam da asana phologira ama gira order phang da mina koi khulai thabangam de hydra sije immediately action lobi yai haibo ko moi order gi mathau ta de any public ama soklapa ama kinom torba matam da moina immediately action lobi adudi yam thina lale adudi kana no complaint ti biangi na hai asigi sismana spot ta laiba on spot ta laiba forces immediately action lobi yai civilian sing solaka da bana traga moida attack lai hai tar ga di moina khudak ta reaction pi bi yai order gi mathau ta de ha mana su tambi ero ko youth ki oina di mayam ga punna ihawama hawmina ba natraga mayam ga punna wakhalon ama puthoga si tausi haibado adu pulak oina tawmina ba natta ga di mayam huppaga amani si thauba adudu amta nanta bi lairiba mafam se ima laibak sida lairiba se pumna makloi laiminari banina akhoi khatangna represent tawraga si lan se ngamgani habadi akhoi gi side tagi di thamjaningde tawbadabu laibak miyam pumna thoglak piro adui ta ga di akhoi mamang thar oraga chachagi habi